ngasi numidang waram da phongkiba kanglei pa camera pausina headlines oiduna phongli ngarang house na soo HANDOKNABA WAREP LOUKHIBA adu kantim towi nakal namatigi oiba aranba mityengni KUKI jo MLA SINGNA hairi mapung oiba pau Manipur Circle News ki maikai dagi paudamjari KUKI jo UG group singdagi suspension of operation soo handokpinaba Bharat lengak ta punna taksin minnanaba haina ngarang phamkiba Manipur legislative na amatoina warep laukiba adu KUKI jo MLA tarana kandem tawi warep adu nakal namatagi oiba warep ni haina KUKI jo MLA tarana sahi tawduna press ta thadurokpa serol amana hairi serol asin hai hojik Manipur da thokliba ethnic conflict asi su tawnariba KNO amadi UPF ta taisinaba honabani su gi tripartite ta agreement asi 2008 ke August 22 da khudek pinakhibani Madugi matangda ground rule ama sembada center amasung state laingak amadi agency sing KNO amadi UPF yauna joint monitoring group ama semduna yengshin kibani adubu ngarang Manipur Legislative Assembly gi mifamna laukhiba soo handokpagi warep adu joint monitoring gi wafam amata yaudana nakal namatagi milyengda hathu laukhiba warep ni hairi cherolasin hai handak pambaina lusingba UNLF ka Bharat lenga ka peace agreement khudek pinakhi adubu khudek pinakhiba matong ikoi kuidana yamna tenma matamgi manungda violence ki thabakaya khudek pinaba lal holup asina chathare haiba khanglabasu makhoi ge Bharat lenga ka khudek pinaba peace agreement adudi handoknaba ki warep loba leite maduna ngarang Manipur Legislative Assembly mifamna KUKI jo singa tawnariba soo handoknaba laukhiba warep adugi mayokta KUKI jo committee singna akanba khongjang changchingani loinana hiramasi ki matangda Union Home Minister da su marik chumna khanghan gani haina phongdokli